अहानबदे यमना मरुइबा पाव अमा कंगलैपा की मेरादगी लखुचगे मोरे की लोकसौ एरिया दा असम राइफल्स ना कुकी वॉलंटियर्सिंगी ट्रेनिंग तौफम केम थुगाइबगा लोइनाना खुटलाई कया फागतले border town Morehda ngaksenbagi thabak toriba Assam Rifles na satharakpa khumjung ki saruk amoina haukiba March tang taraga trade ke yupung manga taba matamda naba paw ama phangbadagi More loksau turel met operation sa thaba matamda kuki militants singi oigani haina thajaba kem khara lerambadagi thugaiduna manghankre hairi makatana Assam Rifles no numirasigi numidium bapung baroga makhai rom taba matamda hairi loksau area gi mafam sing adu da question duna thiba humbagi thabak satagi baduda kuki la lawbasang nongmai kapam haibadi firing range amadi training tawpam oina sizinaba mafam kaya thingnaki mafam adu wana matam khargi oina leifam safam sing wasem duna leirambasu thengnaki hairiba mafam adu Assam Rifles ki kangbuna thugaiduna manghan ki hairi pawsinai hairiba mafam adu da village volunteersing na makhoina kem oina sidina ba mafam ni mafam adu da thakaya gi mamangdagi village volunteers ni training tawduna leirapani haibasu khangbangam ki Assam Rifles ki kangbuna mafam adu da leiramba structure sing amade bunker sing chu thugaiduna manghan ki hairi mafam adu da gi 40 mm gi unserviceable grenade launcher ama local made improvised grenade launcher ani pompi mari local bomb taru kuna saba dami nongmai kun amadi IED mari recover tobangam ki hairi fagalab Khutlai sing adu More police station da March tang tara kani fanda kusin nakiba galonna police na FIR number 1083 2024 More PS under section 25 1C Arm Act and the 3/4 explosive sub act ki makhada case am register tawre hairi aduga mathangi update asna social media da irang thokpa yaba wafam kaya ngang saktuna thagatluba miyoi ama police na fare hauzik manipur da kanglu pani ki oiba lan ama thoktuna yamna tangtu leita da manipur ama oiba ngamdana leiringai serak asda social media da irang thokpa yaba ama dilaiba kilusingba ama de ming pallaga karem kathai na duna wangang duba miyoi ama imfan police ki team na phagalaba matungda numit mangani ki police custody da rimal lau thakre id police na phagalaba miyoi ase hairok part 2 dagi moirang them tom sana sahi yang khaigi nuthai populai ki jaba em tom bi ai makawi mi asina social media da laiba ki lusing ba ma ke ming pallaga yamna karem ka thaina mong do wahi ke angang sakpagi video footage adu thagalak ke bani video footage ase social media da thagalak pa thengna ba dagi mi ase imfan police ki team amana cyber crime police ka loina ngarang faki adu ngarang mak imfal gi CGM court thokna ba matungda numit mangani ki police custody da rimal lau thakre adu ga mathangi update asina CM Biren के official website suspend थमखरे थासी के तंग तरुक तरुक तो election commission of India ECI ने तरग निपन सुबह लोकसभा election पांगथोक नब शेड्यूल लाउथोक के लोइना खुदक तगी सनबा हौखिब election की model code of conduct की वांगमदा थबक तौबगी दमक मणिपुर की chief minister official website मतम खरगी ओइना suspend तौखरे पावसी मतम न chief minister official website www.cm.manipurigovernment.in asi model code of conduct thugaibagi दमक election commission of India ECI na matam खरगी ओइना suspend तौखिबनी हाइरि मसिना मरम ओरगा website asida kanagumbana changba matam da asangba masugi Breakdown oiduna the website is temporarily suspended in complaint of the model code of conduct for the upcoming Lok Sabha election 2024 haiba wahi asi uba phangli hairi aduga mathang update asna Congress ki mere oigadoriba athar ki election ga mari leinana mifam pangthokngi da sakhang da basing na nongmai kapsil lakre lagle April tang tarak mapan amasung April kun ga taruk ta tangkak ani thokna pangthok ka doriba tana ka nipan suba Lok Sabha mikhul gi outer Manipuri parliamentary constituency gi Congress ki mere koina mikhul thengna ga doriba Alfred Kangam Athargi Mikhal Gamari Lainana Ukhrul District ki manung sanna tuinem bilas tanga sinum tinpung amaron taba matamda mipam pangtholingai da election ayam na singna basingna nongmai kapsil lakre hairi nongmai kapsin dure attack tawri okhiba asida Ukhrul District Police amadi BSF ki apon bakangbu election ayam ni singna basingna khothok nakre thadogala da so kapanam ta yaw khiba leite hairi panbe abadi ngarang su Kangam Athargi Mikhal Gamari Lainana Ukhrul District ta TK Woodland Resort Tamiam gi oiba mifam pangthok lingai de sakhang da Khutlai paibasing na nongmai kapsil lapagi thodok amasu thokiba laikhrabani hairi aduga mathang update asina thamna pokpi de combing operation sa thakre mayang Imphal da paramilitary force thambe yaroi haina kungjang singsin khre security force ki kangbu na sangsilak pokhongjang gi saruk amoina ngasi Moirang police station kon Bishnupur district ki thamna pokpi mamang lekai ward number 4 Kaifa road ki akoi pham da combing operation sa thakre ngasi pung mari dagi mapan gi minute kun fawa to Moirang police ki kangbu amadi commando gi kangbu na operation sa thaki operation adu da yumthong marfu rom da sangsang dun yum sing adu da leiba mi sani rom amom to oina masak khangdo pagi thawuk sa thaki mifa pun di yaw ki beleite hairi amorom da Mang Imphal police station ki manung sanna Mang Imphal Telecom Office the Central Paramilitary Forcing Thamnaba Hotnarakpagi Thawangbu Yaningda Phongtorok Tungasi Ayukpung Direct Cabinet ni Furam Taba Matamda Maike Adum Gimyam no Khongjang Sensin Tre Masing Yamla Mang Imphal ki nupi singna Mang Imphal Telecom Geta Thomjilak tuna mafam adu ta paramilitary force thambe yaroi haiba kholaw lawki Khongjang adu da saruk yakhibi mera paibi amana phongdo ki beda Mang Imphal Telecom
the Central Paramilitary Forces tamnaba honariba asi yaba ngamloi mari leinaba singna da hangba matam da vote kini haina khumki vote tawgadabadi matam yamna wali lengang na lokholak riba khongthang asi misam praja singbu ot naiba aron ba khongthang lokot pamali haina phongdokhi video sing bibagi damakta mayam pumna pamka na thagachari ana update ki damakta online manipur YouTube channel subscribe to video. Thank you.